ngasi ki topic vaccine koi ni ji kapna vaccine asi mato karam na body haidi aki hakchang gi manung asi da vaccine asi na mato karam na work tori bano mathau tori bano haibasi marik chuna thamjage vaccines asina tawgodori basi akoi gi body asibu train tawduna thamba asini haibadi mapan dagi changlak laga akoi gi body asida leina kaya ma pohan bangamba mahik sing pathogen sing asibu hana da bindamak ta akoi body asibu train tawduna thamba asini nangonda kapsile vaccines asida yauri basi changlak kaduru pathogen haibadi leina adugo mai lena vaccine aduni nangonda kapkaduri basi kapsili badusu mahik pathogen singni karma pathogen nangi antibody na nangi immune system na control to bangamba aduma pathogen singni haibadi mapangal kitang sonba natraga asiba pathogen sing oibi yai hairiba vaccines asi nangonda hek kapsin baga nangi immune system aduda response period naba pau pi khragani adubu kapsiliba bahik asina nangonda leina ama pohangadabadi natti madudagi nangi immune system aduna changlakliba pathogen sing adu mapanik changlakpa haibadi foreign invaders mapanik changlakpa landhaba mahik singni haina masa khanglaklagani madudagi nangi immune system aduna antibody sing produce tawlagani nangi immune system duna tharuliba antibody sing aduna ngasai pathogen sing adu hat khragani madudagi makoina khangani madudi nangi immune cell sing aduna hari banang nusi hat khriba pathogen sing adu kanamba pathogen sing no madugumba pathogen sing changlakpa taragadi mato karamna hat kani haibagi record sing phajinduna leikhravani madudagi matung tarpa matamda hariba pathogen sing aduga chap manaba yam strong oiba akanba pathogen ama lakpa taraga su nangi immune cell sing aduna hariba pathogen sing adu nangna hatpa ngamkhibani haibadu nisinglaga anuba ama changlakpa tarabasu nangi immune cell sing aduna irai lain hatki ga doribani mato sumnani vaccine kap khragadi makha tana leina changba ngamdi haribasi